ngasi gi oiba tongan tongan ba page kharagi post and collection tawbagi manungda iduning thawhairiba page asin afongdokpagi matung ina president rule manungda cookie singda India government na kari action lokatpagi haiba adugi matung ina maitai singi step lawgadabani haiba wafam asina ahan boine miyamda kodol tamjage amadi video asibu miyang tabidi ba podabakpu loktak mapau updates ki makaidagi taramna okchabaga loinana ikai kumna buchari khulai oiradi cookie yumthong 95% da nomai loina lai yumthong kuding popi thalaga nomai leheli hairiba nomai singasi license gan amata natte cookie village volunteer singi nomai na public tagi paisa khairaga laibani nomai laiba imung loina maki list maming laifanga loina na cookie inp kotu amadi ITLF ta register tawbani president rule lakpadagi cookie gi nomai ayamba security force singna changba tangadaba chingda kom tawraga magi nomai number tharaga plastic yomlaga phumjinkhre nomai number list na cookie inp kotu ITLF na sembani nomai phumpham kom sing adugi mathakta nauna yanchang amadi poppy cultivation tawsilaga thamli cookie leader sing asida nomai puthoro phajana hairadi adum puthok charakani maramdi yumthong kuding nomai leiba nomai paiba cookie inp kotu ITLF ta list thagattaba yade IRB MR police tagi lakiba nomai sing nagada yonthokre haina khumnanaba takpikre kawroidabadi cookie militants armed volunteers singa punna central forces duty tawminai haiba wafam aduni pes asigi makatana ISS Benjamin Mate hairibani pa ase N Birena phagak faina leptuna Lok Sabha 2019 gi BJP ticket pairaga outer Lok Sabha vote lepan kiba nipa aduni hauzik N Biren sakar matamda cookie sing genocide state government maitai amadi atai community single loinana taunaba honai haina plot sagalakli karigumba plot asi cookie maraktagi government ki spy saramba mi yoramba taragadi yeknabani khanduna tamthiba treatment pigani haina kihali S Benjamin Mate ki text asida makatana pallibadi security amadi legal professional kharana hauzik thokliba irang ase state government maitai amadi atai community pullaga cookie singi mathakta sathahanba genocide ni haina laukthokre karamba security legal professional no haibadi pande maramaduna aikhoina karigumba akiba amata leitana aikhogi demand tawgadabane center na irang asida cookie singbu negligence tawriba ase tha kun phare cookie maraktagi hairiba plan plot asida sakarda spy tawba yawba thengnaba taragadi yeknabada pigadaba treatment adumak chapchana pigani haibo wafhamasani makha satharakpada national highway 2 amadi national highway 37 da potchai pudunu lakpa gari imphal da thunglare national highway 2 amadi national highway 37 da lamdamasigi tangai fadana nomada changdraba yadraba potchai pudunu lakpa gari saniga mogdraga mathoi amadi chaniga kunga mapan hairiba lambi asida apanba yawdana pusilakre makhatana potchai pusilakpada khudongthiba thoktanabagi damak chiningai oiba mafamsingda security force na kanba section tharang lokhatki manipur district punamakta pamdaba thodok thoktanabagi damak chinga masung tamda punna checkpoint chamaga taramatoi hangduna achat awang sing check tawbagi thabak chathakre haina manipur police control room da thadorokpa chero lamana khangalakli makha satharakpada nungtil paukse ki sefong ama oiriba pauning kholdagi lokhatcharaga thamjage Assam Rifles amadi cookie lalonglup UPF ka chaminabra Assam Rifles amadi UPF ki cadre singa punna lakminabadagi SDSA na Assam Rifles ta wahang pong chathakre hairi lamdam asida 2023 ki May 3 dagi thorokliba irang ase haukiba numit kharni asina safarakle haina miyamna khannaduna leiringai cherak asina yamna nungaitaba amadi kiningai oiba thodok ama oina Assam Rifles na cookie lalawba singa chaminabra haibagi achauba wahang ama thorokle haina Senapati District Student Association SDSA gi makaidagi hairakli wafam ase social media da viral oirakhiba video amagi matung ina India ga shoot tawnariba cookie khulai paiba lupsingi manungda ama oiriba United People's Front UPF ki cadre kharana ngarang Senapati District ki mafam amada lakhibada SDSA ki thomi singna hanglubada makhoi Assam Rifles ki DG na korokpadagi lakpani haiba wafam adudagi tholakhibani Senapati District Student Association SDSA ki thomi singna phamkiba pawgi mifam amada mahiroi lup asigi president hai Assam Rifles ki DG na cookie lalawba singbu ngak senduna thambagi thong kaya satharakpa asina Senapati District ta leiriba miyamna tangdu leitana leiba pamba amadi yumthangnana leiriba atopa purukki miyoi singi marakta nungsinadana silabra haike asigumba thong sing ase makhatana adumak satharaklabadi eminariba tongan tongan purup singi marakta pamdaba thodok sing tholakadra haibagi mi paiba leire haire mahiroi lup asigi matung inadi cookie lalawba lup UPF ki kangbu ama tha asigi kungani thogi nimidang athengmada Senapati District ta lakiba adu Assam Rifles ki gari amada Assam Rifles ki personnel singna escort tawduna lakibani haire hiram asigi matangda mahiroi lup asigi makaidagi Assam Rifles ki DG na singdakom thoi haike pauksi asigi makhatana BG
BJP MLA-singgi pangthokani toramba mifam center-dagi athingba thamlakpadagi yaithokre. Source: N. Biren Chief Minister pham thadokhibadagi lamdam asida hojik political-gi oirakliba phibam asigi matangda khannabada mifam asigi maru oibani hairi. Pasoi AC MLA Sapong Kunjakishorgi yumda Manipurda anauba lengak ama semnaba ngasi nungthil pung anida BJP MLA-singgi mifam pangthokani haina toramba adu matam kattana yaithokre hairi. N. Biren lamdam asigi Chief Minister phamdagi resign tawkhiba amadi lamdam asida PR lakpa asida lamdam asigi lairiba miyamna apamba haibadudi oide. BJP MLA singna punchinduna athubada miyamgi luchingba ama khanduna athubada lamdam asigi lengak ama shemu haina kholaw kaya lauringai chairakta mayang Imphal AC-gi MLA K Robindro amadi lamlai AC-gi MLA K H Ibomchana joint convener oiduna BJP MLA singgi mifam pangtholagani haiba chirol ama ngarang numidang social media gi platform singna pak sanna viral oirakibani adubu ngasi ayukta ikhang khangawdana thokiba order adu toktuna pangthokadoriba mifam asi matam kattana yaithokle haiduna social media platform da tadorokibani. Joint convener ani asina khuyek piduna social media da tadorokiba chirol asina ngasi pangthokani haidun toramba BJP MLA singgi apunba mifam adu MLA kharana mapalamda laikiba amadi khara amana medical ground da out of station oirakpadagi phamgadaba mifam asi matam kattana yaithokibani hairi. Amaromda viral oirakiba chirol aduda Chief Minister oiramba N. Biren Chief Minister pham thadokhibadagi lamdam asida hojik political gi oirakliba phibam asigi matangda khannabada mifam asigi maru oibani hairi. Amaromda hiram asigi matangda press na phangba pawgi matungina ngasi pangthokani haina toramba BJP MLA singgi mifam adu BJP Manipur Incharge Sambit Patrana BJP gi Manipur gi president na mifam asi pangthohandana bahirakpadagi mifam asi yaithokibani hairi. Makha satharakpada aroiboina nungthilgi pawsegi sipongama oiriba pawjeldagi lakhotcharaga thamjagi district ahumda surrender tarokhiba khulai sing police station singda display tawkhre hairi. Manipur gi governor Ajay Kumar Balana Manipur state ta president rule thamkraba matung state asida santi hanjilaknabagi pandamda irang hek horokpadagi Manipur police amritagi lakhiba masang yamlaba khuchu khulai sing tha asigi kundagi hauduna khuchu khulai sing adu masa na malaknakpa police station singda numit 3 nigi manungda surrender tarokadabani haina warning pikiba adugi pakhum oina masa na mari leinaba police station singda khulai sing surrender tarokpa leptri. Official oiba pawgi matung ina Superintendent of Police Thawal District ta lakhiba khulai ga konana nomai maru amasong explosive sing surrender tarokre hairi. Surrender tarokhiba khuchu khulai amadi explosive sing adu ngasi hairiba SP gi office ta display tawkhre. Ngasi SP Thawal gi office ta display tawkhiba surrender tarokraba khulai sing adudi magazine yawba submachine gun SMG carbine ama tear gas gun ama sniper rifle ani double barrel gun ama single barrel gun ama .38 mm pistol ama 2-inch mortar shell ama kg 2.1 gram lumba improvised explosive device IED ani 36 HE hand grenade handed radio set bofeng manga amasung patka amani. SP Imphal East District ki Porompat Police Station dasu ngasi surrender tarokraba 36 hand grenade ani 303 ammunition kuntra amasung AK rifles ki maru taragamathoi display tawki. Imphal East District ki Hangang Police Station dasu ngasi surrender tawkraba magazine yauna AK 56 rifle ama magazine yawba 2.3 0.1 into 7.62 mm mass series ball action sniper rifle ama amasung magazine yauna 303 rifle amani hairi. Imphal West District ki officer su 9mm carbine ama display tawki hairi. Haibu phamasi thamjaraga ngasigidi matang saida loshinjare.